Russia North Korea gi Lanmi lising kuntra Tharaknaba Khanghankhre Russia Ukraine gi landa sizinganaba North Korea gi ahenba Lanmi lising kuntra amasung missile locker Tharaknaba Pyongyangda Khanghankhre haina Ukraine gi President Volodymyr Zelensky na fondokre President Zelensky na social media da fondokibda warol amada North Korea gi ahenba Lanmi lising kuntra Russia gi Voronezh region da Thanaba sem sakre Russia na kunja English aniga kunithoi dagi hauduna Ukraine da landarakhiba matam adudagi Ukraine gi lami singa lanthingna na bagi damakta kunja English aniga kunga marida North Korea gi lami lising tara hena thaki hairi South Korea na fongdorakpagi paudam amada kunja English aniga kun marida Crew reason da Russia da Lanmi Ukraine gi mathakta landaba mating pangkiba North Korea gi Lanmi lising anirom sikhi North Korea gi ahenba Lanmi lising kuntra Tharaknaba Russia na fongdokiba asi Ukraine gi tonga ba mafam singda landa bagi thorangdani haina su President Zelensky na fongdokpaga loinana North Korea na su makhoi gi ahenba Lanmi amasung ballistic missile locker sing Russia da Thanaba sem sakre hairi Russia na North Korea dagi ahenba Lanmi Tharaknaba fongdokiba adu Ukraine khakta da aki akhang thohanba natte haina su Zelensky ni gi maikai dagi fongdokiba ga loinana North Korea gi Lanmi mapangal amasung khushu khulai gi matik mayai wangkhatna ba hotna ba da Russia na leptana mating pangli haiki